आकाशवाणी इम्फाल R.K Gorani na pau pajari ahanbada maruiba pau उख्रुल सेनापति अमसुंग थौबाल जिला की पोलिंग स्टेशन तरेत ngasi amuk ana vote thadanari ngasi asi malemgi nupi gi numitni numit asiga mari leinana राष्ट्रपति प्रधानमंत्री अमदि लुसिंगबा कयाना याइफा पाउजेल पिरकली अमसुंग मणिपुरदा कोविड-19 की फिबम फगलक्तुना एक्टिव केस 39 खक्ता ngaire ngarang miwe manga khak positive oikhi Laibag asta hujik oiriba COVID-19 ki fibam yenglaga tabiriba singna laisat aise ngakthoknaba makhagi niyam singang na chatpinaba haijari vaccine kapa yarba mipum khudimak sungsoi soidana vaccine kapthokpiyu face mask upiyu social distancing sungsoi soidana ngakpiyu amadi khutsa sengna hamdokpiyu maimit sengna tathokpiyu hujik mapung oiba pau उख्रुल सेनापति अमसुंग थौबाल जिला की पोलिंग स्टेशन तरेत ngasi amung hana vote thadanari ngaksel akan mesesel thorang marakta vote ayuk pung 3 ki thadaba hauki nungthil pung 3 da vote thadaba loisingani ningsing bayai tha asi manga da vote thadana khiba manipur vidhan sabha ki anisuba tangkakta aran ohi tokhi habi wakat lakpadagi election commission na sidul trap ki vidhan sabha kendra mari ki polling station taruk amadi thौबाल जिला की polling station amada ngasi amung hana vote thadana balauk thokhibani ngasi amuana bothada nariba mafam sing adudi senapati jilagi polling station ahum 47/49 ngamju 49/4 yangkhulen amasung 49/51 mau marafi ukhrul jilagi polling station ahum 44/45 ukhrul e2 45/25 kalhang amasung 45/31 pb amadi thौबाल jilagi 34/9 wangjing hodamba polling station ni Marak asta ukhul jila da amuhana bot thada nariba asigi yenglaga district magistrate ukhulna nganu bidang pung 3 tagi thas ki taragi nimidang pung 3 fawba dara cham niphumari makhada athingba thamkhre athingba asi leiringai da polling station ki meter chamana kon mafam singda mi punba amadi bot thada ba lakpa natana mito amata sangba yaroi bot thada ba lakpa mioi sing masa masa gi saktak se yaro matung changhangani voter amatana polling station ki meter chani na kon mafam singda leiba yaroi masigi mathakta kanaguma mioi singna sokpan ba yaba polam sing pu ba yaroi hairi ngasi asi malemgi nupi gi numit ka mari lainana rashtrapati ramnath kovind na nupi singda yaipa paujel piri maki paujel da sri kovind na hai ngasi di bharat ki nupi sing asina makhoi gi masagi khuna yemadi leiba ke ba thabak thorom singda chingthing than nge ba thodang lauri magna hai leibak asge sago thorangi thabak ta su nupi sing namroi ba thodang lauri nupi singbu masa marom dom lepsaba ngamanna ba makhoida ahen ba sakti pibi tangai fadaba adasu rashtrapati na panki numit asiga mari lena miyam da maru aina nupi sing da piba paujela mata pradhan mantri narendra modi na hai nupi sing na samaj ke seva tawno ba gi damak lauri ba thodang singbu thagat pa amadi ikai khumna bodli Malemgi nupi ki nimit ka mari lena kendri mapal thorom amasung siksa gi raija mantri Dr. Rajkumar Ranjanama ki paujel da hai nupi samaj pu manaba thakta thamba makhoi da sakti sinaba masa marom dom lepsa ba ngamjaba puning laitana wakal khanthaba ngamba malem da santi purakpa ngamba amasung malemgi selthungi phibam da achoba thodang lohanbagi tangai fadabalai numit asda mahangna nupi singi mafam da ikai khumna botli Numit ask eroi na aina thingkraba korkongi publicity committee na miyam da yafa paujel piri korkongi publicity committee na thokpa cherol amada hai nupi nupa manana khonai da hingminaba tung koiba tunglamsat ama semangangani haibasi UN ama hek sengna pukhatli numit asina lakpada nupi oibising gumanaba khonai amagi punsi mahingda purakpa haibasi yamna muktangai fede haina su cherol aduna palli Kendra Labor amsung Employment Mantri Bhupender Yadav na Eastram Award Manipur dangan khusin nakre New Delhi bigan bapan da pangthokpa thorom amada lemjeningai oiba mana adu Rajya Sarkar ke Secretary B Zone Langthin Khuma amsung Deputy Labor Commissioner Karam Bono na lauki
mana asigidamo raizam suinin te tara mathu khangat pada Manipur yarokpani nimit chama khamphuni thogi manungda isram da mioi koti kon manga hana resta taropgi nungai phongdo pge chayol palan tharomgi saruk am oina mana du khusina khibani Rajesh hauji phawd isram portal da unorganized worker lak ahum lesing humdra manga chamang mai phudra mari register tawkhre tabiriba pawasi akasbani Imphal dagini Manipur dangang khawda covid vaccine dose lak kuntaret lesing kontra mari chani mer pumatoi kawkhre masigi manungda anba dose lak tara manga lesing tani pan hena amasung ani suba dose da lak tara mathoi lesing yankhai mari hena kawkhre hauji phawda precaution dose lesing pumatoi satruk hena kawkhre Rajesh da hauji covid active case manga tara mapan leiri rang mioi manga nongna covid positive oiki aduga me sam kontra mari na naba faduna disaster tawki Upon ba positive case lak ama lesing kontra mapan chahum mapan gi manung da lak ama lesing kontra mari satrahum pumapan naba phakre naba phabgi sangna sadma pudan pan dasmek ahum taret jaure mi lesing ani ga sama tra mangana laisat astegi lai khidre Pradhanmantri Narendra Modi na malam gi nipi sing nimit ke mangoi nana New Delhi da Nari Shakti Puraskar phanglaw nipi sing ga unadna wari sanakre Nupisna samas asig jaifana ba amasulay bag asig damak makoy na lawri ba tawdangbo Pradhanmantri na thagat pa phongdoki ngasi phongba pause sing maroy paw sing da mahawjik Wahengbam Rajesh leire Rajesh Thagachari Gorani Polling station tareta ngasi amuk ana bot thadanari haba paw Imphal Free Press Irebag People's Chronicle Sangai Express Manipuri Hills Hornbill Express Manipur Mail Ganfu Mail amasung di jamda ahan headline tori Pawsi Naharugil Tawdang Pongnapam Sangai Express English Huyenan Pawda Anishuba headline tore Exit poll Manipur da BJP ki lengak laikigani haba pawna sanalebakta banner headline tawduna fongli BJP na single largest party oigani Punjab natana state marida BJP na sarkar semgani haiba paw Isel Express Naharugi Togdang Nisil Tuhil Tugi ahan headline tori Marueba party manga makta chawna mai pakpagi thajaba lainari haiba paw ponapomgi ahan headline ori Atay dol singi EVM button sing lok togduna thamjan ki haiba Sipsena Manipur gi warol Sangai Express English ta ahan headline tori NIT Manipur da official kharana rule gi wang da thabak togduna salak sarabra haiba paw huyelan paw gi ahan headline ori Kendra Manipur Sarkar UPF amasung Keno gi marakta su sahi tawnaba chahi ama sangdokre haiba paw Maswana thada ahan headline tori pawasi Imphal Free Press kina ani shuba headline tori Lal nanglaba Ukraine dagi Manipur macha ahum Imphal da asoi ngam yaudana thunglare Makoi Kendra gi Mantri Dr. Ranjan na okibagi paw Manipur Express amadi Tamenglong Times ki ahan headline tori pawasi Isel Express Irebag Manipur Mail Sangai Express English ta ani shuba headline tori amasung atay pawsi sindasu ningthina phongba thengnare NPP na Congress amasung NPF ki support lauraba yai haiba NPP luchingba Jayant Kumar gi wafam People's Chronicle da ani shuba headline tori COVID positive oibagi chang sada sino dasmik mangada laire haibasna Sangai Express Manipuri gi ani shuba headline tori Naga Santi Wari Urban Local Body gi Mikhal Mars Mapanda Kohima da pangthokadaba mifam da khanaraba yai haiba paw Hills Hornbill Express ki ani shuba headline oiri Tamenglong jila da su intensified mission Indradhanus hokdokibagi paw Ganfu Mail da ani shuba headline tori Pradhanmantri Narendra Modi na Russia gi Rashtrapati amadi Ukraine gi Rashtrapati ge wari sanakri haiba paw Tamenglong Times ki ani shuba headline tori Shri N. Birena Manipur ki Chief Minister oikigani haina dol ki President A. Sada Devi na phongdok ki wafam di chamda ani shuba headline tore Kamjong jila gi Kangpat Khulen gi Khunja Singh thaknaba afaba ising phangba ngamdri haiba paw Sana Laiba ki anchor kalamda photo ga konana phongli Manipur da kwamana pusilakpa thingle haiba NRFM gi wafam Sangai Express Manipuri da phongli Lisingani taratok to pangthokiba MPSC na loba MCS exam amuk ana parikha pangthoklagani haiba paw ticham da phongle Tamenglong DC Banglo yauna mini secretary complex ki akoiba da athingba thangre haiba paw Ganfu Mail da phongli NSCN Angi Makok Nagaland Hospital da masa fagalagli haiba paw Hills Hornbill Express da phongli BJP su pamdre Congress su pamdre inono lengak pamle haiba kaithel ima singna haikiba waw Isel Express ki anchor kalam da phongli Gorani Thagachari Rajesh hauzik aroibada maroyo paw amuk hana Ukhrul Senapati amasung Thopal jila ge polling station tareta ngasi amuk hana vote thadanari ngasi asi malam gi nupi gi numit asiga mari lainana
राष्ट्रपति प्रधानमंत्री अमदी लुसिंगबा कयाना याफे पाउजेल पिरकली अमसुंग मणिपुरदा कोविड-19 की फिबम फगलतुन एक्टिव केस 138 खक्ता ngaire ngarang मियोय 5 खक पॉजिटिव ओइखी पाउलोय जरे